ꯋꯥꯈꯜꯗ ꯐꯥꯎꯔꯤꯕ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯋꯥꯍꯩ ꯑꯩꯒꯤ ꯍꯥꯏꯅꯤꯡꯅ ꯈꯪꯖꯕ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯁꯤꯃꯥꯁꯦ ꯌꯦꯡꯕꯤꯔꯨꯔꯕꯣ? ꯁꯤꯃꯥꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯨꯡꯉꯥꯏ. ꯀꯩ ꯐꯥꯎꯕꯤꯒꯦ ꯁꯤꯃꯥꯁꯦ ꯌꯦꯡꯉꯨꯔꯒ? ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ. ꯌꯦꯡꯗ꯭ꯔꯤꯕ ꯃꯤꯈꯩꯗ ꯀꯩ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯒꯦ? ꯌꯦꯡꯗ꯭ꯔꯤꯕ ꯃꯤꯈꯩꯁꯨ ꯂꯣꯏꯅ ꯌꯦꯡꯕꯤꯌꯣ, ꯁꯤꯒꯤ ꯃꯍꯥꯎ ꯌꯦꯡꯕꯤꯌꯣ ꯍꯥꯏꯅꯤ. ꯑꯣꯀꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯊꯦꯡꯛ ꯌꯨ. ꯅꯪ ꯑꯣꯏꯔꯦ. ꯑꯗꯨ 이까이 ꯈꯪꯅꯕꯤ, ꯁꯛꯊꯤꯕꯤ, ꯇꯧꯉꯝꯕꯤ. ꯄꯦꯜꯂꯝꯃꯅꯤꯅꯦ ꯅꯪꯗꯤ. ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯅꯤꯃꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯨꯡꯉꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒ ꯂꯨꯍꯣꯡꯉꯒ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯅꯤ ꯁꯤꯔꯣ? ꯃꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎ ꯃꯪꯒꯅꯨ. ꯅꯃꯪꯗ ꯐꯥꯎ ꯃꯪꯒꯅꯨ. ꯑꯩꯕꯨ ꯋꯥꯌꯝ ꯉꯥꯡꯒꯅꯨ. ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯒꯅꯤ. ꯂꯩꯕꯁꯨ ꯌꯥꯔꯣꯏ. ꯁꯤꯃꯥꯁꯦ ꯌꯦꯡꯕꯤꯔꯨꯔꯕꯣ? ꯀꯩ ꯐꯥꯎꯕꯤꯒꯦ ꯌꯦꯡꯉꯨꯔꯒ? ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯦꯛꯇꯔꯁꯤꯡꯒꯤ ꯑꯦꯛꯇꯤꯡ ꯀꯝꯗꯧꯕꯤꯒꯦ? ꯑꯗꯨꯝ ꯐꯖꯅ ꯇꯧꯋꯦ, ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ? ꯑꯣꯀꯦ. ꯕꯦꯝꯃ, ꯏꯀꯥꯏꯕꯗꯣ ꯈꯔ ꯈꯪꯅꯔꯗꯤ ꯐꯗꯧꯅꯦ. ꯆꯣꯏ ꯊꯤꯡꯖꯤꯜꯂꯛꯄ ꯃꯁꯦ. ꯁꯤꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ? ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯌꯥꯝ ꯆꯥꯛꯀꯥꯟꯗ ꯂꯣꯏꯈꯠꯂꯦ. ꯌꯦꯡꯗꯕ ꯃꯤꯈꯩꯗ ꯀꯩ ꯐꯥꯎ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ? ꯌꯦꯡꯗꯕ ꯃꯤꯈꯩꯁꯦ ꯑꯗꯨꯝ ꯌꯦꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯁꯤꯖꯟ 1ꯁꯨ ꯑꯗꯨꯝ ꯐꯖꯩ, ꯑꯗꯒꯤ ꯁꯤꯖꯟ 2ꯁꯨ ꯑꯗꯨꯝ ꯐꯖꯒꯗꯕꯁꯨ ꯑꯗꯨꯝ ꯃꯥꯜꯂꯦꯀꯣ. ꯁꯤꯖꯟ 2ꯁꯦ ꯑꯩꯅ ꯈꯪꯅꯤꯡꯉꯦ, ꯁꯤꯖꯟ 2ꯁꯦ ꯀꯔꯝ ꯀꯥꯟꯗ ꯄꯨꯊꯣꯛꯀꯗꯣꯏꯅꯣ ꯁꯤꯅꯦꯕ ꯈꯪꯅꯤꯡꯉꯤꯁꯦ. ꯁꯣꯏꯗꯅ ꯑꯊꯨꯕꯗ ꯄꯨꯊꯣꯛꯑꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯂꯩꯌꯦ. ꯅꯨꯡꯁꯤꯒꯦ ꯍꯥꯏꯒꯦ ꯇꯧꯕ. ꯌꯥꯕ꯭ꯔꯣ? 너사 구티두가 헤이트리벌 하이 고이다두가 누파가 쇼밤이봐. 하 엉엉 요요 케이 누파도 좀 시가이나. 어이 장훈대비 샥티비. ꯌꯦꯡꯗ꯭ꯔꯤꯕ ꯁꯤꯃꯥꯁꯦ ꯌꯦꯡꯗ꯭ꯔꯤꯕ ꯃꯤꯈꯩꯗꯅꯦ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦꯕ? ꯌꯦꯡꯉꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯑꯣꯀꯦ, ꯑꯦꯛꯇꯔꯈꯩꯁꯦ ꯑꯦꯛꯇꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ, ꯌꯥꯝ ꯐꯖꯩꯀꯣ. ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯀꯅꯥꯅ ꯑꯣꯏꯒꯦ? ꯁꯣꯅꯤꯌꯥ ꯃꯆꯥꯅ ꯂꯧꯔꯤꯕ ꯔꯣꯜꯗꯣ ꯌꯥꯝ ꯅꯨꯡꯁꯤ. ꯅꯨꯡꯁꯤꯀꯣ, ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯊꯦꯡꯛ ꯌꯨ. ꯍꯣꯏ, ꯑꯈꯥꯡ ꯀꯟꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯈꯥꯡ ꯀꯟꯕ ꯉꯝꯕ ꯑꯣꯏꯁꯦ. 밤이 ꯑꯩꯅ ꯀꯅꯥꯕꯨ ꯅꯨꯡꯁꯤꯌꯦꯕꯁꯤ ꯅꯪ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯤ ꯌꯦꯜꯂꯤꯕ ꯅꯪꯕꯨ ꯑꯩꯅ ꯉꯥꯛꯄꯤꯒꯅꯤꯅ ꯈꯟꯕ꯭ꯔꯣ? ꯐꯩ. ꯅꯪꯅ ꯆꯠꯂꯣꯏ ꯍꯥꯏꯔꯕꯅꯤꯅ ꯐꯩ. ꯑꯗꯨꯕꯨ ꯅꯪ ꯆꯦꯛꯁꯜꯂꯨ. ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯅꯪ ꯆꯦꯛꯁꯜꯂꯨ ꯍꯥꯏꯁꯤꯗꯤ. ꯈꯪꯒꯅꯤ. ꯈꯣꯡꯐꯝꯁꯨ ꯍꯣꯡꯂꯣꯏ. ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯪꯒꯤ ꯅꯅꯥꯛ. Goes to the writer. Nondere. Cuba nore. Kalei. Benami. Jadi, anh khang này nó ba giờ ok ok đấy. Anh ngắm một xin cái. Benami. Đây. ꯌꯦꯡꯕꯗ ꯃꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯈ꯭ꯔꯦ. ꯁꯥꯔꯒꯤ ꯑꯦꯛꯇꯤꯡꯗꯁꯨ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁꯤꯞ ꯑꯣꯏꯈ꯭ꯔꯦꯀꯣ ꯃꯌꯥꯝꯁꯦ. ꯁꯤ ꯃꯌꯥꯝꯁꯦ ꯎꯔꯒ ꯁꯥꯔꯗ ꯀꯩ ꯐꯥꯎꯕꯤꯒꯦ? ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯋꯥꯔꯤꯁꯤꯗ ꯃꯌꯥꯝꯅ ꯄꯥꯝꯅ ꯇꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯕꯅꯤꯅꯅꯦ. ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯌꯦꯡꯉꯀꯥꯟꯗ ꯑꯩꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡꯁꯤ ꯌꯧꯕ ꯉꯝꯃꯣꯏꯗ꯭ꯔꯥ, ꯌꯥꯝ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥꯅ ꯌꯥꯝ ꯄꯥꯈꯠꯆꯕꯗꯤ ꯐꯥꯎꯔꯝꯕꯅꯦꯕꯀꯣ. ꯑꯗꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯛꯄꯗꯒꯤ ꯁꯤ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯦ ꯈꯣꯠꯄꯤꯔꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦ. ꯑꯗꯣ ꯁꯤꯖꯟ 2ꯗ ꯃꯌꯥꯝꯅ ꯍꯦꯟꯅ
ꯐꯖꯔꯦ ꯈꯜꯂꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯅꯕꯗꯣ ꯍꯣꯠꯅꯖꯔꯛꯀꯦꯅ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯌꯥꯝꯅ ꯈꯪꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤꯁꯦ ꯁꯤꯖꯟ 2ꯁꯦ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯑꯗꯨꯒ ꯁꯤꯃꯥꯁꯦ ꯀꯔꯝꯕ ꯑꯦꯞꯇ ꯊꯣꯛꯂꯛꯀꯗꯧꯒꯦ ꯍꯥꯏꯕꯁꯤꯅꯦꯕ ꯑꯁꯤ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨꯕ ꯁꯤꯖꯟ 2ꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯛꯂꯛꯑꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ 70% ꯂꯣꯏꯁꯤꯜꯂꯦ ꯅꯝꯕ 34% ꯃꯨꯛꯇ ꯉꯥꯏꯁꯤꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯤꯖꯟ 2 ꯂꯣꯏꯁꯟꯒꯗꯕꯁꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯁ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯁꯣ ꯑꯃꯅꯤ ꯀꯥꯞꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯑꯦꯞꯇ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯅꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯑꯦꯞ ꯐꯪꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔ ꯊꯦꯡꯛ ꯌꯨ ꯅꯤꯡꯁꯤꯡꯗꯣ ꯄꯤꯔꯣ ꯑꯩꯉꯣꯟꯗ ꯅꯪꯒꯤꯁꯨ ꯀ꯭ꯔꯣꯁ ꯑꯣꯏꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯑꯗꯨꯝ ꯄꯤꯒꯦꯗ ꯑꯗꯨ ꯅꯪꯅꯁꯨ ꯄꯥꯝꯃꯗꯤ ꯉꯁꯤ ꯋꯦꯕ ꯁꯤꯔꯤꯁꯁꯦ ꯄꯥꯝꯗꯅ ꯌꯦꯡꯕ ꯂꯥꯛꯄ ꯃꯌꯥꯝꯁꯦ ꯎꯕꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯊꯥꯖꯗꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅꯒ ꯃꯌꯥꯝꯅ ꯍꯦꯟꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯁꯦ ꯑꯗꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯂꯦꯡꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯦꯕ ꯁꯤꯔꯤꯁꯁꯦ ꯌꯦꯡꯉꯦ ꯂꯥꯛꯄꯁꯦ ꯑꯁ ꯑꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯑꯗꯨꯒ ꯁꯤꯃꯥꯁꯦ ꯅꯝꯕ ꯃꯇꯝꯗꯅꯦ ꯁꯥꯔ ꯐꯥꯏꯇꯤꯡꯒꯤ ꯁꯤꯟꯗꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯀꯃꯥꯏꯅ ꯐꯥꯎꯕꯤꯒꯦꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯒꯦ ꯏꯟꯖꯥꯡ ꯌꯥꯎꯍꯜꯂꯛꯑꯅꯨ ꯏꯟꯖꯥꯡ ꯌꯥꯎꯍꯜꯂꯛꯑꯗꯤ ꯃꯥꯏ ꯁꯥꯅꯦꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯍꯥꯏꯗꯤ ꯐꯥꯎꯕꯕꯨ ꯌꯥꯝ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯐꯥꯏꯠꯇ ꯑꯗꯨꯝ ꯇꯧ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯅꯗꯤ ꯈꯜꯂꯨꯗ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏ ꯃꯥꯅ ꯏꯟꯖꯥꯡꯗꯨ ꯌꯥꯎꯔ ꯊꯥꯖꯤꯜꯂꯛꯑꯗꯤ ꯁꯥꯅꯦꯅ ꯑꯩꯅ ꯌꯥꯔꯒꯗꯤ ꯏꯟꯖꯥꯡꯗꯨ ꯌꯥꯎꯍꯜꯂꯛꯑꯅꯨ ꯇꯧꯔꯒ ꯇꯥꯏꯃꯤꯡ ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯇꯧꯋꯦ ꯍꯧꯖꯤꯛꯀꯤꯗꯨꯃꯗꯤ ꯏꯪ ꯏꯪ ꯂꯥꯎ ꯐꯖꯩꯍꯦ ꯁꯤꯃꯥ ꯌꯦꯡꯕ ꯂꯥꯛꯄꯤꯕ꯭ꯔꯣ सिनेमासे इन्विटेशन फंगे सिनेमासे कुछ कुरे सूमायन सिनेमा रिलीज तौर ये फंगबसे मरुप दयानंदना बैरम तौरना मागी सिनेमासे येंगना भाईबिरक्पसे याम नुंगाय मदो येंगुरगेना लाबने कमाय तौबने सिनेमासे मी मैम क्राउड चिनबसे आसी उरगा कई फाउबीगे नुंगाय पुनिंगदा असीजु उंगिदबा कुइरे होय यामना कुइरे अखोइदी अखोइ आर्टिस्ट अखोइगिदी अखोइना वाना नमजरबा फिल्म दो रिलीज डेदा रिलीज तौबो नमिता समायना मैम लाक्तिरगी येंगिबसे अखोइ खै नुंगाइजबा नमिति मसी उबो फंगिदबा याम कुइरे कुइबदो ngasi समायना तौबो मोंगसु उबदा कयानि थमोइदा नुंगाइजबा हाइगदा अमदि कुइरे ꯀꯩꯅꯣ ꯁꯤ ꯃꯤꯁꯤꯕꯣ ꯃꯤ ꯂꯥꯏꯁꯤ ꯎꯗ꯭ꯔꯥ ꯈꯪꯗꯦ ꯔꯦꯕ ꯉꯁꯤꯁꯦ ꯃꯤ ꯃꯌꯥꯝꯁꯦ ꯀ꯭ꯔꯥꯎꯗꯁꯦ ꯅꯨꯡꯁꯤꯕꯩꯅꯦ ꯅꯨꯡꯁꯤꯃꯟꯕꯩꯅꯦ ꯍꯥꯏꯕ ꯄ꯭ꯔꯤꯃꯤꯌꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯌꯥꯝꯅꯁꯨ ꯄꯣꯖꯤꯇꯤꯚ ꯐꯤꯗꯕꯦꯛ ꯉꯥꯛꯇ ꯄꯤꯕꯤꯔꯝꯃꯦ ꯁꯣꯝꯁꯦ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯀ꯭ꯔꯥꯎꯗ ꯃꯌꯥꯝꯁꯦ ꯎꯔꯒ ꯃꯌꯥꯝꯅ ꯍꯥꯏꯅꯕꯁꯤ ꯇꯥꯔ ꯀꯩ ꯐꯥꯎꯕꯤꯒꯦ ꯃꯌꯥꯝꯒꯤ ꯈꯜꯂꯒꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯩ ꯅꯨꯡꯁꯤꯃꯟꯕꯒꯤ ꯋꯦꯕ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯑꯗꯨꯒ ꯂꯥꯟꯒꯤ ꯑꯃ ꯂꯩꯕꯁꯦ ꯁꯤꯁꯤꯒ ꯍꯥꯏꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯁꯤꯒꯤ ꯁꯤꯃꯥꯁꯦ ꯁꯤꯒꯤ ꯁꯦꯔꯤꯁꯁꯦ ꯅꯝꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯊꯦꯡꯅꯕꯤꯕ꯭ꯔꯥ ꯀꯩ ꯐꯥꯎꯕꯤꯒꯦ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕꯁꯨ ꯊꯦꯡꯅꯩ ꯑꯗꯨ ꯑꯋꯥꯕꯁꯨ ꯊꯦꯡꯅꯩ ꯑꯗꯨ ꯅꯨꯡꯉꯥꯏꯕꯅꯗꯤ ꯍꯦꯜꯂꯦ ꯏꯌꯥꯝꯕꯗꯤ ꯌꯥꯟꯖꯁꯦ ꯇꯁꯦꯡꯅ ꯁꯤꯒꯤ ꯋꯦꯕꯁꯦ ꯃꯥꯁꯦ ꯃꯊꯛ ꯌꯥꯝ ꯁꯥꯏꯌꯦꯕ ꯃꯊꯛ ꯌꯥꯝ ꯁꯥꯏꯗꯤ ꯀꯩꯅꯣꯁꯦ ꯃꯤꯈꯩꯁꯦ ꯑꯥꯔꯇꯤꯁꯁꯦ ꯌꯥꯝꯅ ꯃꯇꯤꯛ ꯌꯥꯝꯕꯅꯤꯅ ꯍꯦꯛꯇ ꯃꯥꯅ ꯃꯦꯅꯦꯖ ꯇꯧ ꯉꯝꯗꯕꯁꯦ ꯁꯤꯒꯤ ꯍꯥꯏꯔꯗꯤ ꯃꯉꯣꯟꯗ ꯌꯥꯝ ꯋꯥꯖꯕ ꯋꯥꯕꯁꯤꯗ 마ꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯍꯣꯠꯅꯕꯗꯣ ꯌꯥꯝ ꯊꯤꯅ ꯍꯥꯔꯗ ꯋꯥꯔꯛ ꯑꯣꯏꯅ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯩ ꯍꯥꯏꯇꯥꯔꯦ Nungshibeine